Moirang subdivision ki manung chana laiba Moirang thanga amade kumbi esigi manungda census tauba lakpa yaroi. Karigumba laklabade maduda thorakpa apha phatagi tekchak pumnamak masa masana pujagadabani haina NRC demand committee Moirang subdivision ki wangang loi wai shyamna chaksin wa thamdaklei. Wafa masing ase NRC demand committee Moirang subdivision asinduna Moirang kumam lekai mandabda pangthokiba pawgi mifam amada phongdokibane. Pawgi mifam aduda wai shyamna hai JFD Changchiliba Kongjang Asi Sagatuna Census Amadi NRC update Tawgi Matangda Tongan Kongjang Kaya Committee Asina Changchin Kray Ngarangsu NRC update Tawdana Census Pangtupa Yaroi Haiba Memorandum Ama Manipuri Governor Ajay Kumar Bhala Chief Minister Yumnam Khemchan Home Minister Govindas Konthotum Amasung Bisnupur District ki MLA Mangada Bishin Kray IDP Sting Mayumda Hanjinba Ngamdana Ledinga Cherak Asida Karamna Census Pangtukadawribano IDP Sting Masagi Mayumda Hana Hanjil Hanbiko aduga yelho furuk ke lining laishon tawfom amade inat ki oiba mafam se ngak sena ballinga no konabiyo Moirang subdivision census boycott tawrei census tawba lakpa sing subdivision asigi manung leiba AC ahum gi biyamna athingba pibiyo loinena subdivision asigi manung leiba lenga ki office sing thong hangba yaroi health department PhD amasung education department ki oinade athingba asidi yawroi Tungi Mirolgi the Makchang Siliba Kongjang Asigi Mayokta Karigumbo office Hanglamba Tingarabade, Maduda Torakba, Apa Pategi Tek Chakpumba, Masam Masan Puzagadabani Haina, Mana Maka Taki. Masigi NRC Demand Committee Marang Subdivision na Sangsin Jariba Kendra Apumbagi Oiba Asuma Kongjang Asida, Akoi NRC Hana Tawbiu Halo Pamasida, Kendra Hunda Laibiriba Mara Pai Imalu CSO Club. Adu Intelligence Circle Miam Praja Pai Punamak na Sangsin Jariba Committee Sina Sangsin Lapata Punaman Support Tawbiu, Aigi Lanai Oiba Nuai Tapapenda Punamak Hado Kanda Puruk Asikan Tabayade, Laiba Asikan Tabayade Hayo Palwanda, Akoi Yam Unite and Abutang Sangsin Minasi Haibo Pamasi, Hamzage, Lonena, Akoi Aroi Boina Hariba Committees na Makata Ba Miam Doiba Mas Mume Lama Koi Sangsin Nabi Sem Saba Koi Lusin Jarakle, Bisnupur District MLA Singi Mapamda Committees na Masa unaduna email singi oiba makogi pirep garino haibagi adugi wafam so koi unanabigi tanja laujari Pawgi mifam aduda saruk yakhibe NRC demand committee Moirang subdivision ki convener M Laimana Hai Thanga Moirang amasung kumbi esigi mafam pumnamakta census tawba thinglei JFD na changsilakpa khongjang singdasu AC ahum asigi miyamna mapung fana sagotkani haina mahana makha takhe Panthaba leitana hairiba thanga kendri manungda leibiriba praja kuding maksu aikoi gi NRC asi aikoi maitai haiba puruk aduga yelhomi oduna leirakliba Manipur da kunda hanbo oiraga leirakliba aikoi maitai gi damak tawdaba yadaba ithogdang ni haibo phamsi khanbira kanda aikoi pungna mana thogdang lominasi loinane NRC demand committee Moirang subdivision na JFD की मखादा संगसिल्लिबा खुंजंग सिंगा थांग केंद्र की मनुंग लेबिरिबा प्रजा सिंसु मपुंग फाना सोजोक पिनबिउ अदुगा खुंजंग असिबसु थवाई हचांग यावना सरुक यामिनसे अबो वफम आई मियांग मफम द मेडिया के तुंग खनजे